Lipun channel bu mityeng tabiriba khwai tarabu channel asigi maikeidagi taramna okjari. Iramdamgi oiba phungawari loinana tonghan furup kanglupki wari masa kayama channel asina miyamda lepa leitana khudol tamjari loinana channel asibu hena mapung phana bagidamakta adom-adomgi thaujal nizari. Ngasisu mahaugsagumna mayamgidamakta yamna nungairaba phunga wari ama puduna lakjari. Wari asigi mamingdi mangtak. Wari asi aibagi wakhalna sagatjargi ijabani. Masida sijinnariba wahi wata pumnamak aibagi wakhalon ngaktani. Wari asi pathokjarakpa matamda wahi wata soikilankiba yaurbasu tabiriba khwai khibikna chauna ngakpigani. Wari asi kari kamdobagi haibado mayam punna taminarasi mayamgi mafamda khudol tamjari phunga wari mangtak. Thaina mamangai matam amada kori kauba nupa pakhang macha ama leirammi. Mahak asi makhoigi hiyanglai kauba khul aduda yamna mathong chadaba mahakna tauba thabakta lairiba khunja singna kaya singthanadaba mioi ama oirammi. Maram aduna korigi apokpa palem panthau anina phawba kaya khoijangna khanbiramde. Korigi machin manau taret surammi. Korina iton tonba oirammi. Mahaki mathakta lairiba mayamba taruk adudi mapangalsu yamna kanbata nattana makhoi tarukna tauba thabak thauramsingda khunjasingna apenba haibadu ngakta oinarammi. Maram aduna apokpa apokpi makhoi aninasu macha taruk aduna hena lumna laurammi. Pumnamaksing asina maram oiraga kori thawai yamna nungaijaramde. Korina makhoigi yumdagi khara chathoklaga lairiba pukri macha adugi mapanda phamduna asung wakhal ama taurammi. Kori aihaki iraibak asibu karino aihakpu nungsibiba khul asida kanagumba amata sulaite. Khunjasing asidi lairdana aihakpu pokpa palem panthau aninasu aduga iyamba taruk asinasu aihakpu nungsibide. Aihakna tauba thabakta singthanabide. Aihaksibu makhoigi marim khaknataba jatla. Karamba matamdano kori aihaki punsi ase manga laina miyamna nungsibiba miyamna singthanaba ama oirakadaba. Asumna kori machinda murum sonduna makhunna tempak leitum amamam ani laimaidegi laukhattuna pukri aduda thadarammi. Asum mahangna tempak leitum laukhalakpa matamda khanghaudana yamna phajaraba nungau macha ama makhunna tap pairaklammi. Madu isingda langthagi tawbada mahak chap lepammi. Nungau adu ubamaktada kori yamna ngaklammi. Karino masidi tempak leitum marak asidabu posak asi leiba haunabra. Masidi hana amuktasu ukhidri. Aduga yengba matamda laigi asaba mitamsu mangum tawi. Kanana khangani posak asigi mapaldagi kori aihaki iraibakse mangal pibirage aihangna tauba thabak thauramsingda mai pakcharo haina taibang simbiba mapuna thaujanbirambasu hoida masi isingda langthaba yade. Posak ase kanagumba amata khangandana aihak ira thongnijarage. Asi haiduna korina nungau adubu kanasu khanganda mayumda puraktuna mahakna lona ira thongnijaba taurammi. Mahak hanaga manadaba maong matau kayasing aduda mayamba taruk adu lona wa khanarami. Mayamba ahal aduna asumna hairaklammi. Inausa aikhoigi atonba asibu mahausaga iman manadaba maong matau kayama taurakliba asibu karino. Masibu ngauduna amuk chatkidawriba jatla. Anisuba mayamba aduna amuk makhatana hairaklammi. Haigumdana tada atonbasi maong matau ama itaw tawiko. Ngahandasu aihaknane maninglomda chatpada atonbasa
machinda murum murum solaga chakhi taruk suba adunasu marak thattuna hairak-lami aduni tadasing aikhoi khara cheksinse karigumba atonba sina aikhoi-dagi wakhal loksing hendokhrabadine aikhoi-gi pangal thongna ngamnamak mayeng tarakadoribani asumna mayamba taruk aduna yamna cheksinna wa tanaraba matungda warep ama laurami mayamba khwaidagi ahal aduna asumna hairak-lami phare inausa sumdaurasi hantak lakliba nomaijing numit asidane aikhoi ichin inau tariatmak umangda sa tanba chatlusi hainane thaurang ama silasi aduga umangda mahakpu sa kaisingi machinjak oijahongnaba lona thadoklamlasi umangdane khara yamna changsilaga yum halakpham khangallaroisi wafam ase atopa kanagumba amatadi khanganbadi yadiko palem panthau anidasu khangallaroisi hoi tada maduna pharani adu oirabadi ichin inau aikhoi taruknane khul asida thabak thorum tawba khudingda khunja singnasu matam chukpagi oina singthana biragani numidangi tarama thelukoi sing chaba thakpa loina khraba matungda mahai mahai magi kada tumba changlakhirami korisu mahaki kada tumba changlaklami tumlamdagi matam aduda mahakna matam ayambada ira thongni jaba nungau adubu khurumjaramduna tumthakhirami asumna thengjellaklaba ahing tanglo aduda korigi khomlen manglanda mangtak ama oina masak masade ude khonjel khak oina korida asumna hairak-lami awa phamda tagadore nahaki awabada aihaknadi ngakthokpirabani asum nongpok pangna chatlaga leiba asukpa umang aduda aihaki khongul lirau aduga aihaki asengba saktam ado soidina uba phanglagani kori asumna nasonana korigi nakong mayada sonthangnana hairamba wahaising aduda kori taibang mang phangnarak-lami is kari matongna hojikta aihaki napada paudamlamliba wafamsing aduna karibu thoklagadaba aihak cheksinba mathau tai asumna kori makha tanadi tumtharudre nong nganphung taurakpa matamsu oirak-lami maram aduna ngasidi kori yahong nganna haugatlami mayambasing amadi palem panthau makhoi anina yahoraktringai aduda kori na yungi thabak inkhang pumnamak loina tauthoklammi matau aduda palem panthau makhoi anina su koribu yamna thagatlammi ngasidi icha tonbase maram yamna moida phare aduni dana nupa macha haibasidi mayamba taruksing adusu koribu thagatlammi adubu makhoi gi mabuk ningdadi singnaba amadi kalakpa amasu phaunarami machanupa tarukna apokpa apokpida wafam ama haudoraklammi machanupa ahal aduna asumna hairak-lami palem panthau tabiyudo nacha aikhoinane lakliba nongmaijing numit asida aikhoi ichin inau taret makka loinaduna umangi mafamsingda sa tanba chacharuge khulge harau kumhai matamsu naksilakledo aduna sa kharadi aikhoigisu thaurang tahobuna phatra khwaigi machanupa ahal aduna haudorakliba wafamsing aduda apokpa apokpi makhoi anisu yarammi apokpi aduna asumna machasingda yengduna hairaki phare isa singna adumnabu khallabadi karisu kaide ado nanau atonbase nakhoina khara cheksina pubiyu ko nakhoina su hena khanglibaduni nanau atonbase kaya mising nasingde ko adumna apokpi palem aduna hairakpa wahai-sing adu tabada kori mapukningda nungsiraduna hairak-lami palem nacha hojikti chawba sare mapung marai pharakle karisu thoina ningsha thibiruganu iyamba tarukmakna lairingai nacha karisu khudong thiba nangloi
Manau atonba Korigi wafam adu taraga mayamba taruk adudi lona lona yengnarami. Asumna numising haukhiduna haina khiba nomaijing numit adu yauraklami. Makhoina pugadaba potlamsing khuchu thanglen kaya painarami. Amadi chana thangnanaba potlamsing suna purami. Kori di mahakna lona lona ira thauni jaba nungau macha adusu mayamba taruksingda khangandana lona puraklami. Matam leiba khibikta nungau adubu Korina thadoklamde. Asum koina lakpa matamda makhoi yamna choktharami. Asukpa umang adugi saruk amada makhoi taren mak pothanarami. Makhoi gi chana thaknabasing adusu asum charakpana loithokkhirami. Khwaigi mayamba aduna manausingda asumna hairaklami. Inausa haujikti aikhoi sa singsu ningthijana phaba ngamdri. Adubo aikhoi purakpa chana thaknanaba acha athak singdi loinamak loithokredo. Adune inau taruk suba nahak chatunane atopa mafam singdagi karigumba chaba thakpa yaba kharadang oirabasu thirucho. Phagani tada nanau thijaruge. Inau atonba amadi iyamba singnane mafam masida nungaina pothabiramo. Nanau amuk tanna mafam masida halwai jarake. Asi hairamduna manau taruk suba adu chatkhirami. Asumna mathang mathang chatkhibabu kanagumba amata halaknaramdi. Aroibada khwaidagi ahal mayamba aduga atonba Kori makhoi ani khaktamak ngaisilaklammi. Maduda mayamba aduna Korida asumna hairaklami. Karino haujik phawba inausing aduna amata hek halwairaktriba sibu kari khudong thiba nanglaba jano. Inaw atonba nahak mafam asida leihaubabu kigadra. Nayamba chatunane nayamba singado thirukhige. Tada nanaw karisu kijaroi. Ado tada oina mafam asida pothabiramo. Nanaw oina thijarukhige. Inauton waganida. Mafam ase yamnasu soi. Phare inautonane mayadrabanina hoi thiruro. Nayambane mafam masida lengdana inausingbu halwairakpa ngairamgeko. Hoi tada haujikti nanausu chawba sare pharaklabani. Karisu ningsha thibiganu. Phare asi hainaduna Korina oina mahaki mayambasing adu thiba chatkhirami. Asumna Korina chathokringai matam aduda mafam adugi machi amada lumduna leiramba mayamba manga aduna thoraktuna khwaigi mayamba aduga thengnarami. Khwaigi mayamba ahal aduna asumna hairaklami. Hai inausa haujiktine aikhoigi khudong chaba ase nanthokhanba chumdeko. Aikhoi mafam ase thadoktuna iyum mongbada khongdoi haurasi. Mafam asida inauton mahaktine adumak umangi sa kaisingna sarak tamja haurasano. Mahakna chatkriba mafam asidagi iyumda halwairakpagi lambi khangdraduna adumak kangauna haujarasano. Asi haiduna mayambasing adu hauna noklammi. Madudagi makhoi panthaba tawdana mafam adu thadoktuna chatkhirami. Asomdana Korina mayambasing adu asum thirakpa matamda mafam marang khanglamde. Mahak lambi kangaunarami amadi masa adu yamna choktharami. Maduda sunattana aram khauranga poklaklami. Kari matau kawbage iyambasing adusu thiba phangdriba asina. Kadomdabu chatkhaba jano. Aihak aram khaurangbana ikhong asisu thangba thoksilaktre. Kok asisu asum ngaurakliba asina karigino. Khong ase thangbasu ngamsilaktre. Kok ase karinom tawre. Asi haiduna Kori yamna wana chatlamba adu waman khibana amadi aram khaurangbagi mayaina
makok ngaurakduna leimaida longna haithakirami asumna korina wanthaduna leiringai aduda mahaki napada nasonana khonjel amana asumna hairaklami nupa macha nahak hogatlu nahaki punsibu ngasi haiba numit asidagi hauduna aihakna semdok pirabani nahakna aihakpu matam leiba khibikta ira thauni jabagi mahaidi lemnamak phangjaro hogatlu asum nongpok pangna chatlaga achauba ising khong ama leiramgani hairiba ising khong adu lan thoklaga makharomda haithakhiba apikpa khong lambi aduda chatlaga asukpa narak mongsong adugi mayada achauba ujau urel amakhak hauramgani hairiba ujau urel adugi makhongda surung amakhak leibani surung adu nahaki damak hana semduna laikhrabani surung aduda nahaki mamang mapoki wari sing loina ningsing lagani haugatlu nupa macha asi haiduna khonjel aduna nasonana lauramduna malang ipom lakta tinkhirami umangi liri liri silakpa malang ipomna kori gi masada thenglakpa matamda mahaki wakhal taraklami masadu khara makhaidi chokthaba pharami kori mikap khangthok thoraklami aduga mahak phuk haugalaki is ai hakti waman khibana tumtharu redana haujikta ai hakki napada nasonana hairamliba aduna karibu oirigaba wafam sing adu asum nongpok pangna chatlaga achauba ising khong ama leiramgani madu lan thoklaga makharomda haithakibada apikpa khonglambi aduda chatlaga asukpa narak mongsong adugi marakta surung ama lei haiba adubu oithokadoribra chattuna amuktabu yenglage asumna kori mahakna mayambasing adu thirakhibagi wakhal pumba matam aduda pungkaw kauthoklami madudagi mahaki manglanda taklamba adugi mafam tana mahak makha tana khongsanba hauraklami asumna nongpok pangna chatlaga ising khong adu thengnarami is manglanda takpirambasing adu chumba soidre he taibang palu sembiriba mapuna hakna karisu khangjadriba nanai aihakpu afaba lambida lamjingbiu ko ising asisu onthokna lukreda khujo amatang oirabasu thaglakhige aram khorangbanasу yadre masidi kanade paktharaga hekta thaklage onthoknabo mahau leina ing launa haukreda loknunggi ising asidi aram khorangbaga pungko hekko ida adudi aihak makha tana amuk changsinduna yenglage asumna kori ising thakpa loiraduna mahak makha tana chatharami asumna makha haitharakpada apikpa khongna chatnaba yaba lambi macha ama phanglami mahak yamna sungaklami ngaihak asum chatlaba matungda narang mongsong aduda chaurabo ujau urel pambi amakhak masa mareng phana haurambadu thengnarami achauba ujau urel pambi amakhak hauramgani haibadudi tasengna haudi hauramlidana surung amadongna tauba amasu lairine masibu sa kai singi makol yarek phamga oiramlabadi kori aihak soiroi sa kai singna sarak tamkhiba hoida nupa machanabu karigi thauna hangani changdadi changlaga yenglage makha tana surung aduda korina kumtharaklami surung adusu matam kaya hogjin khibana napi singnang mirang mahum kayana makol sajilami surung manung adudagi chauraba lamlakki sekpi kayamasu korina hek changsinbaga paithoraklami matau aduda koridi haiphet pakhatlami mahakna surung aduda asum changsinlakpa matamdadi manungdadi phanayamna chauba surung amakhak oirammi is sidi onthoknasu chaukreda
ꯃꯄꯥꯜꯗꯒꯤ ꯑꯍꯥꯟꯕ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯄꯤꯛꯄ ꯑꯣꯏꯅ ꯇꯧꯏ, ꯑꯗꯨꯒ ꯃꯅꯨꯡꯁꯤꯗꯗꯤ ꯃꯤꯑꯣꯏ 100-200ꯔꯣꯝꯗꯤ ꯂꯩꯕ ꯆꯟꯒꯅꯤ꯫ ꯀꯔꯤ ꯀꯔꯤꯅꯣ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯅ? ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯔꯤꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯅꯨꯡꯗ ꯍꯛꯄ ꯂꯥꯏꯒꯤ ꯃꯤꯇꯝ ꯀꯌꯥꯁꯤꯡ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯅꯨꯡꯉꯧ ꯑꯃꯗ ꯍꯛꯇꯨꯅ ꯅꯤꯡꯊꯤꯖꯅ ꯁꯦꯝꯂꯕ ꯂꯥꯏꯒꯤ ꯃꯤꯇꯝ ꯑꯃꯕꯨ ꯎꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯅꯨꯡꯉꯧ ꯃꯤꯇꯝ ꯑꯁꯤꯗꯤ ꯑꯩꯍꯥꯛꯅ ꯏꯔꯥꯠ ꯊꯧꯅꯤꯖꯕ ꯑꯗꯨ ꯅꯠꯇꯕ꯭ꯔꯅꯦ? ꯃꯥꯅꯤꯗ, ꯑꯣꯟꯊꯣꯛꯅꯕꯨ ꯃꯥꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯇꯧ ꯀꯝꯗꯧꯅ ꯃꯐꯝ ꯑꯁꯤꯗ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯨꯔꯛꯈꯤꯕ ꯅꯨꯡꯉꯧꯒꯤ ꯃꯤꯇꯝ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯡꯉꯧ ꯃꯆꯥ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯉꯛꯄ ꯃꯉꯥꯜ ꯑꯃꯈꯛ ꯄꯥꯏꯊꯣꯔꯛꯇꯨꯅ ꯆꯥꯎꯅ ꯈꯤꯟꯗꯨꯅ ꯂꯩꯔꯤꯕ ꯅꯨꯡꯉꯧ ꯑꯗꯨꯗ ꯃꯉꯥꯜ ꯑꯗꯨ ꯄꯥꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯒꯤ ꯃꯤꯇꯝ ꯑꯗꯨꯒꯤ ꯃꯃꯤꯠꯇꯒꯤ ꯑꯔꯪꯕ ꯃꯉꯥꯜ ꯑꯃꯈꯛ ꯄꯥꯏꯊꯣꯔꯛꯇꯨꯅ ꯀꯣꯔꯤꯒꯤ ꯃꯃꯤꯠꯇ ꯌꯩꯔꯝꯃꯤ꯫ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯀꯣꯔꯤꯗꯤ ꯑꯉꯛꯄ ꯑꯃꯗꯤ ꯑꯀꯤꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯈꯪꯍꯧꯗꯅ ꯃꯃꯥꯡ ꯃꯇꯝꯒꯤ ꯃꯄꯣꯛ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯀꯣꯔꯤꯒꯤ ꯃꯃꯥꯡ ꯃꯄꯣꯛ ꯃꯇꯝ ꯑꯃꯗ ꯃꯍꯥꯛ ꯑꯁꯤ ꯂꯥꯏꯒꯤ ꯃꯤꯇꯝ ꯀꯌꯥ ꯁꯥꯕ ꯈꯨꯠ ꯁꯥ ꯍꯩꯕꯒꯤ ꯂꯝꯕꯤꯗ ꯂꯝꯕꯥ ꯂꯩꯇ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯃꯍꯥꯛꯄꯨ ꯃꯅꯥ ꯃꯊꯨꯝ ꯀꯌꯥꯁꯨ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯔꯝꯃꯤ꯫ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯅꯤꯡꯊꯧꯒꯤꯗꯃꯛꯇ ꯂꯥꯏꯒꯤ ꯃꯤꯇꯝ ꯀꯌꯥꯁꯤꯡꯁꯨ ꯃꯍꯥꯛꯅ ꯁꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟ ꯂꯥꯏꯇꯦꯡꯕ ꯍꯥꯏꯅ ꯃꯃꯤꯡ ꯆꯠꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯀꯌꯥꯁꯤꯡꯗꯒꯤ ꯂꯥꯏꯇꯦꯡꯕꯒꯤ ꯃꯐꯝꯗ ꯈꯨꯟꯒꯤ ꯑꯣꯏꯕ ꯂꯥꯏꯒꯤ ꯃꯤꯇꯝ ꯀꯌꯥꯁꯨ ꯁꯥꯕꯤꯅꯕ ꯍꯥꯏꯖꯔꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯃꯇꯝ ꯁꯥꯡꯅ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯊꯕꯛ ꯊꯧꯔꯝꯒꯤꯗꯃꯛꯇ ꯑꯔꯣꯟꯕ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯎꯃꯪ ꯑꯃꯒꯤ ꯎꯖꯥꯎ ꯎꯔꯦꯜ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡ ꯃꯅꯥꯛꯇ ꯁꯨꯔꯨꯡ ꯑꯃꯈꯛ ꯁꯥꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯁꯨꯔꯨꯡ ꯑꯁꯤꯗ ꯃꯍꯥꯛꯅ ꯂꯥꯏꯒꯤ ꯃꯤꯇꯝ ꯀꯌꯥ ꯑꯃꯁꯨ ꯍꯛꯇꯨꯅ ꯁꯦꯝꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯑꯋꯥ ꯄꯣꯊꯥꯐꯝꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯇꯦꯟꯕꯤꯅꯗꯤ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯑꯁꯤ ꯃꯇꯝ ꯈꯖꯤꯛꯇꯪꯗꯤ ꯂꯦꯞꯄꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯇꯦꯡꯕꯅꯗꯤ ꯈꯛ ꯌꯥꯔꯝꯗꯦ꯫ "ꯀꯔꯤꯅꯣ ꯅꯨꯄꯤ, ꯑꯩꯍꯥꯛꯅ ꯇꯧꯔꯤꯕ ꯊꯧ ꯑꯁꯦ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯅꯤ꯫ ꯃꯁꯤ ꯇꯧꯗꯅ ꯑꯩꯍꯥꯛꯄꯨ ꯀꯔꯤ ꯇꯧ ꯍꯥꯏꯕꯒꯦ?" ꯇꯦꯟꯕꯤ ꯁꯥꯎꯔꯥꯡꯅꯅ ꯍꯥꯏꯔꯛꯏ꯫ "ꯍꯣ, ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯕꯗꯅꯦ ꯊꯋꯥꯏ ꯑꯗꯨꯛ ꯂꯨꯞꯈ꯭ꯔꯕꯗꯤ ꯌꯨꯝ ꯑꯁꯤꯗꯅ ꯅꯆꯥꯅꯨꯄꯥ ꯑꯄꯤꯛꯄ ꯑꯁꯤꯒ ꯑꯩꯍꯥꯛꯇꯒ ꯀꯔꯝꯅ ꯂꯩꯍꯧꯒꯅꯤ? ꯅꯍꯥꯛꯇꯤ ꯃꯤꯌꯥꯝꯒꯤ ꯊꯕꯛꯅꯤ ꯍꯥꯏꯗꯅꯅꯦ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯄꯪꯆꯠꯇ ꯆꯠꯇꯨꯅ ꯂꯩꯔꯦ꯫ ꯃꯁꯤꯗꯕꯨ ꯀꯔꯝꯅ ꯌꯨꯝ ꯑꯁꯤꯗ ꯄꯤꯛꯂꯤꯕ ꯏꯆꯥꯅꯨꯄꯥ ꯑꯁꯤꯒ ꯂꯩꯍꯧꯒꯗꯒꯦ?" ꯇꯦꯟꯕꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯁꯨ ꯆꯨꯝꯗꯕꯗꯤ ꯅꯠꯇꯦ꯫ ꯂꯥꯏꯇꯦꯡꯕꯒꯤꯅꯤ ꯍꯥꯏꯕꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯁꯨꯕꯁꯨ ꯅꯠꯇꯦ꯫ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯁꯨ ꯅꯧꯅ ꯀꯥꯏꯅꯈꯤ꯫ ꯃꯍꯥꯛ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ "ꯐꯔꯦ, ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯣ ꯑꯩꯍꯥꯛ ꯌꯥꯔꯒꯦ꯫ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯍꯥꯛꯅ ꯁꯦꯝꯂꯝꯂꯤꯕ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ ꯂꯥꯏ ꯈꯔ ꯂꯩꯔꯤꯕꯁꯤꯡ ꯑꯁꯦ ꯃꯁꯤ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯒ ꯅꯍꯥꯛꯅ ꯍꯥꯏꯕ ꯄꯨꯝꯕ ꯑꯗꯣ ꯑꯩꯍꯥꯛ ꯂꯦꯞꯄꯒꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯀꯤ ꯅꯅꯤꯡ ꯊꯨꯡꯂꯕ ꯅꯠꯇ꯭ꯔꯥ?" ꯋꯥꯐꯝ ꯑꯗꯨꯗ ꯇꯦꯟꯕꯤ ꯃꯈꯥ ꯇꯥꯅꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯄꯥꯎ ꯑꯃꯈꯛ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯇꯦꯡꯕ ꯁꯅꯥ ꯀꯣꯅꯨꯡꯗ ꯀꯥꯗꯕ ꯌꯥꯗꯕꯅ ꯀꯥꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣ 3 ꯄꯣꯛꯂꯝꯃꯤ꯫ ꯃꯆꯥ ꯏꯕꯨꯡꯉꯣ 3ꯁꯤꯡ ꯑꯗꯨꯅ ꯂꯥꯏꯇꯦꯡꯕꯒꯤ ꯃꯊꯛꯇ ꯃꯇꯝ ꯄꯨꯝꯕꯗ ꯑꯔꯣꯟꯕ ꯂꯥꯟꯃꯤ ꯀꯌꯥ ꯊꯥꯗꯣꯛꯇꯨꯅ ꯀꯨꯞꯁꯦꯟ ꯁꯦꯟꯅꯍꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯌꯥꯡꯉꯨꯅ ꯂꯥꯏꯇꯦꯡꯕꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯂꯥꯏꯇꯦꯡꯕ, ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯄꯥꯏꯔꯤꯕ ꯂꯥꯏꯒꯤ ꯃꯤꯇꯝꯁꯤꯡ ꯑꯁꯤ ꯂꯥꯛꯀꯗꯧꯔꯤꯕ ꯈꯨꯜꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯁꯤꯗ ꯄꯨꯊꯣꯛꯄ ꯅꯪꯒꯗꯧꯔꯤꯕ꯭ꯔꯥ? ꯃꯁꯤ ꯍꯦꯛ ꯅꯪꯗꯕ ꯇꯥꯔꯕꯗꯤ ꯅꯤꯡꯊꯧ ꯑꯩꯍꯥꯛ ꯑꯁꯦ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯃꯥꯏ ꯈꯨꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯏꯅꯤꯡꯊꯧ,
nanaina lakadoriba khulgi harau kumai ase nangnanaba ahing nungthil tumba chaba khangdana honajari loisilakadaba khajikta mangai rakle phare phare nahaki awamal dine matik chana ningthau ai hakna leibak miya mangda katkani do adudi nahaki nathau ado pangthok charuro phagani do ining thau asi haiduna lai tengba ningthaubu khurum jaramduna thokhirami aduga lai kayagi mitam sapham adomda laktuna thabak haurami majaibungo taruk aduna lai tengbana laigi mitam sing adu sem saba uraga kalaktuna asumna sarok sinarami yambung hal nanau dine masigi laire machase loisin khibana phagadawa male yambung halna mita khiba mahaki taloi tembi busu yambung halgi oiba phanghodaba tasengnamakki tembi asi laisaringai matamda ningthaugi majaibungo ahalna apam nungsi phau khibani adubu ikui kuidana laitengbaga yumban khiba aduda thamoi soklami matam laiba khibikta amuktang oirabasu maugi singda challabi tembibu laudaba yade khanduna asengba tanja ngaiduna lakpani majaibungo ahalna manaw taruk yengduna asumna makha tana hairak-lami inausa taha yadene khajik hek soibada leibak miyamna ipa ining thobu tin sinagadawribani aduna macha aikhoisuna mai khugadawribani manaw iton tonba aduna makha tana hairak-lami yambung hal madu kiduna lairabadi yambung halgi aningba apambadi adumak pangthokpa ngamdana lairagani yambung halnane yum pandrabadi nanaw aikhoisu ipa ningthongna yum panba yakhiroinane soidena thinglakani aduna nanawgidi lakpra munra ama tawdunane yambung halgi ningba thungdaba yadabani manaw tongi wafam adu tabada majaibungo ahal adu wakhan munna khalaba matungda asumna hairak-lami phare adudi lakadoriba khulgi harau kumai asida laitengbana ipa ningthaugi thau pangthokliba laigi mitam sariba singa se makha tana saba ngamdanaba aronba lami thadoktunane laitengbagi mathakta chaibi chaitheng phangalasi phagani yambung hal asi hainaduna aronba lami sinduna laitengban mayum maikai panglakpa matamda mamit mamai amuba phina khumduna aronba lami kharana lumduna leirami madudagi laitengbabu thattuna khamlami he nipa ngaikho nahakla laitengba hairise adumna tawrakliba matau aduda laitengba ingak ngakna khumlaklami aw mane nakhoibu kana kanano aihakpu khambagi maramna karigi o nahak maram yamna khangingbra adu oirabadi hoi asumna khutumna laitengba ki makokta safu kanna phurami ya hai ya hai khambra maram ningko da hai maram ningko khambra dini kauchalo hoi hai ya mamaye thinjalo hoi ya matau aduda laitengba makhut karisu hanba ngamlamde mamit mamai khumma miyoising aduna laitengbabu phuba yaba phuraba matungda hundoklami ayo asumna laitengba mamit mamai ihing nahing taba makhai yamna phibam thina soklami mahakna yamna wana mayumda yaurakpa matamdadi mahaki taloi amadi pikliba machanupa adusu thawai yaudrba hakchang oina taduna leirami matausing aduda laitengba thamoi sokna kapjarami mahak tawpham amata khanglamde adumna mahakna law khongduna kappa aduda atopa khunja kharana taraduna chensinnarakduna yenglammi amadi awaba aduda saruk yarami asumna laitengba mahaki taloi amadi machanupa laikhidaba adudagi mahak wakhal ama ichoi choirami ningthaugi laigi mitam saba adu loisindaba adugi chaira kibadagi mahak
naronda lona chelaktuna kanana su khangdraba umangda mahakna hana semduna leiraba surung aduda laktuna mapunsi chukpa lainingba misak ama oina punsi lelaklami asumna saba thakpa khangdana ahing nungthil animakta mahakna ningjariba adu mahai yalami nongmadi mahaki manglanda mangtak ama oina asumna phawraklami mahaki taloi amadi pikliba machanupa aduga punna ningthaugi mabuk phatraba majaibungo taruk aduna mio thina sarak tamlaba matungda yaibi thawai laukhiba oirami madudagi laitengba thamoi sokna taibang mangphaunaduna kapcharami asumna laitengbana laining pare chelakpana maram oiraga mabuk phatraba ningthaugi majaibungo taruk adugi maphamda phatraba laiwa tinwa kaya togduna laman khumlami asumna laitengbana laining pare chetuna lairingai nongmagi ahing amada yamna chawraba tangjilin ama laktuna laitengbabu chiktuna yaibi thawai laurami tangjilin aduna thawai lauriba adu icham chamna laubadi oiramde laitengba mapok amagi damakta taibang sembiba mapuna pangthokpo oirami asumna haukraba mamangi mapok amagi waribu loinamak korigi mamitta uraktuna kori mamittagi mapi tana sintharaklami haujikti haujiki mapok asida mahaki mayamba taruk asimakni mamangi mapokta ningthaugi majaibungo taruk adu ngasisu koribu manghananaba hotnaba khujin thaurangni haiba korina pumnamak khanglare madudagi surung adu mahangna asum koina yenglakpa matamda laitengbagi thawai yaudraba kuiraba saru polang adu korina thengnarami madu ubada kori thamoi sokna kapcharami asumna korina mafam adu ningthijana sitok sengdoktuna surung aduda mahaki mayum oirami umang aduda aphangba manamasing haira kaya chaduna mahak punsi lelami aduga mahaki mathau oina laining parai chetuna ningjarami asumna punsi lelakpana haujikti mahak yamna khang haiba laiwa kaya haiba misak ama oiraklami mahakna ahal oiraba nupa amagi saklon lauduna sahi mangagi matungda mahaki khul aduda thunglami mahakna khul aduda thunglaba matam adudadi khul aduda ana layong khangdana mioi kayama naba yekpa laikatnaba ngamdana adumak thawai mangba kayamasu yaurami mikap mirau kholtana khul adu pumnin nilami numit tathokkhiduna korina yum amada changduna asumna kaurami yum masibu kana kana leibage ngasigi ahing ngasi matangdi aihaki yarek pham pibiyuba imung lomdagi saurangna nupi amana asumna lauduna chaihalai ho kanano mapanda urau tharauri dubo leite yum masidane mitomna ahing yarek phamga asuk yamna ana layong kannaraba matam sidabu kari thoksarino chalo yum masidane changjafam pibam leite chalo atopada yengusu chalo wahai adu tabada kori momon noktuna mafam adu thadoktuna atopa yum amada amuk changlaklami matam adudasu ngasai yumbu aduna haikibagumna changjafam pibiraklamde asumna mathang lakpana haujikti kori tasengna mahaki yum aduda yauraklami haujikti makhoigi yum adu pungon olamle mahaki mamita adungai matamgi machin manaw sing apokpa apokpi makhoi anidusu ningsinglaklami umang adudagi macha tarukna thawai nungaita halakpa aduda apokpa apokpina hangba matamda machanupa khwaigi ahal aduna yamna thawai wasinaduna asumna hairaklammi palem panthau aikhoibu kari haina hairasige machasingi awaba sakpham aduda palem panthau makhoi anidu ningsa thirami apokpana hanglaklammi ibungo nanaw tondubu kari dawba yaurabage se hayo ipada panthau inaw tondo umangda aikhoina sa thirakpa matamda adumak thiba khangdana mangkhre wafam adu tabada apokpa apokpi makhoi anisu makhoigi hek pokjaba macha oirubana mamang thakta makhoina kaya thawoidana khankibasing adu
ꯍꯧꯖꯤꯛꯇꯗ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯑꯃ ꯐꯥꯎꯅꯔꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯊꯃꯣꯏ ꯁꯣꯛꯅ ꯇꯦꯡꯊꯥꯔꯝꯃꯤ ꯑꯁꯨꯝꯅ ꯀꯣꯔꯤꯅ ꯃꯃꯤꯠꯇ ꯎꯔꯛꯇꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯝꯃꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯦ ꯍꯦꯛ ꯇꯧꯕꯃꯛꯇꯗ ꯃꯇꯨꯡꯂꯣꯝꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃꯈꯛꯅ ꯃꯈꯨꯠꯇ ꯊꯥꯎꯃꯩ ꯄꯥꯏꯗꯨꯅ ꯊꯣꯔꯛꯄꯒ ꯃꯄꯥ ꯍꯦꯛ ꯆꯥꯅꯔꯨꯗꯨꯅ ꯑꯁꯨꯝꯅ ꯀꯧꯔꯛꯂꯝꯃꯤ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ ꯀꯣꯔꯤꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯩꯊꯣꯔꯛꯇꯨꯅ ꯌꯦꯡꯊꯣꯔꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯑꯗꯨ ꯑꯣꯏꯔꯝꯃꯤ ꯀꯣꯔꯤ ꯃꯃꯤꯠꯇ ꯏꯔꯥ ꯆꯦꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯦꯡꯕꯁꯤꯡ ꯑꯗꯨꯗꯤ ꯍꯥꯏꯗꯣꯛꯂꯝꯗꯦ ꯑꯁꯨꯝꯅ ꯃꯤꯅꯝꯂꯗꯨꯅ ꯑꯍꯜꯒꯤ ꯈꯣꯟꯖꯦꯜꯗ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ ꯌꯨꯝ ꯑꯁꯤꯗ ꯉꯁꯤꯇꯪꯒꯤ ꯌꯥꯔꯦꯛꯆꯅꯕ ꯍꯪꯖꯒꯦ ꯍꯥꯏꯗꯨꯅ ꯆꯪꯖꯔꯛꯄꯅꯤ ꯑꯩꯍꯥꯛꯅ ꯆꯠꯀꯗꯕ ꯂꯝꯕꯤꯗꯨ ꯌꯥꯝꯅ ꯋꯥꯠꯂꯤ ꯅꯨꯃꯤꯠ ꯇꯥꯈꯤꯕꯅ ꯍꯥꯟꯗꯣꯛꯈ꯭ꯔꯦ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯁꯨꯝꯗꯧꯕꯅꯤ ꯍꯧꯖꯤꯛ ꯈꯨꯜ ꯑꯁꯤꯗ ꯑꯅꯥ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯅꯥꯔꯛꯄꯅ ꯈꯨꯟꯖꯥ ꯄꯨꯝꯕ ꯂꯣꯏꯅ ꯃꯤꯄꯥꯏꯅꯔꯦ ꯌꯨꯝ ꯑꯁꯤꯗꯁꯨ ꯏꯆꯥꯁꯤꯡ ꯑꯃꯗꯤ ꯑꯩꯍꯥꯛꯀꯤ ꯏꯄꯨꯔꯣꯏꯕꯁꯨ ꯃꯁꯥ ꯉꯝꯗꯅ ꯂꯩꯔꯤꯗꯣ ꯀꯝꯗꯧꯒꯅꯤ ꯇꯧꯔꯤꯕꯁꯤꯗꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯣꯔꯤ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯂꯝꯃꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯍꯥꯛ ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯑꯣꯏꯅ ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯃꯇꯪꯗꯤ ꯌꯥꯔꯦꯛ ꯍꯟꯕꯤꯌꯨꯕ ꯍꯌꯦꯡ ꯉꯟꯇꯥꯅ ꯍꯟꯖꯈꯤꯒꯦ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯖꯕꯗꯒꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯤ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯌꯥꯕꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯀꯣꯔꯤ ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯑꯍꯤꯡ ꯌꯥꯔꯦꯛꯂꯝꯃꯤ ꯐꯤꯗꯥ ꯑꯃꯁꯨ ꯄꯨꯊꯣꯛꯇꯨꯅ ꯀꯣꯔꯤꯗ ꯄꯤꯕꯤꯔꯝꯃꯤ ꯑꯗꯨꯝꯅ ꯑꯄꯣꯛꯄꯤ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯣꯔꯤꯗꯤ ꯃꯊꯃꯣꯏꯅꯨꯡꯗ ꯌꯥꯝꯅ ꯀꯞꯆꯔꯝꯃꯤ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨ ꯌꯥꯔꯦꯛꯂꯝꯃꯤ ꯀꯣꯔꯤꯒꯤ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯗ ꯃꯪꯇꯥꯛ ꯑꯃꯈꯛ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯍꯥꯛꯅ ꯇꯥꯛꯄꯤꯔꯛꯂꯝꯃꯤ ꯈꯨꯜ ꯑꯁꯤꯗ ꯑꯅꯥ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯅꯥꯔꯤꯕ ꯑꯁꯤꯒꯤ ꯐꯅꯅꯕ ꯍꯤꯗꯥꯛ ꯃꯆꯜ ꯈꯔꯁꯨ ꯀꯣꯔꯤꯒꯤ ꯃꯪꯇꯥꯛ ꯑꯗꯨꯗ ꯍꯥꯏꯕꯤꯔꯛꯂꯝꯃꯤ ꯀꯣꯔꯤꯅ ꯈꯨꯗꯛꯇ ꯃꯤꯀꯞ ꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛꯁꯤꯡ ꯑꯗꯨ ꯁꯦꯝꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯔꯞ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯝꯃꯤ ꯎꯃꯪꯗ ꯐꯪꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯍꯦꯛꯂꯨꯔꯒ ꯃꯍꯥꯛꯀꯤ ꯈꯨꯜ ꯑꯗꯨꯗ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯍꯤꯗꯥꯛ ꯑꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯁꯦꯝꯂꯗꯨꯅ ꯌꯨꯝꯕꯨ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯗ ꯁꯤꯟꯅꯔꯝꯃꯤ ꯑꯄꯣꯛꯄꯤ ꯑꯗꯨꯅ ꯑꯍꯥꯟꯕꯗꯗꯤ ꯀꯌꯥ ꯊꯥꯖꯔꯝꯗꯦ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯖꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗ ꯍꯥꯟꯅ ꯌꯥꯎꯝ ꯑꯃꯇꯪ ꯄꯤꯊꯛꯄꯤꯔꯝꯃꯤ ꯀꯣꯔꯤꯁꯨ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯅꯣꯡ ꯉꯥꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯀꯣꯔꯤꯒꯤ ꯑꯄꯣꯛꯄ ꯄꯟꯊꯧ ꯑꯗꯨ ꯀꯔꯤꯁꯨ ꯇꯧꯗꯅ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯗꯨ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ ꯑꯗꯨꯒ ꯃꯆꯥꯁꯤꯡ ꯑꯗꯨꯗꯁꯨ ꯂꯣꯏꯅ ꯍꯤꯗꯥꯛ ꯑꯗꯨ ꯄꯤꯊꯛꯂꯝꯃꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯂꯣꯏꯅꯃꯛ ꯑꯅꯥꯕ ꯐꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯐꯈꯤꯕ ꯑꯗꯨꯗ ꯈꯨꯟꯖꯥꯁꯤꯡ ꯍꯧꯖꯤꯛ ꯅꯥꯔꯤꯕꯁꯤꯡ ꯑꯗꯨꯗꯁꯨ ꯀꯣꯔꯤꯅ ꯁꯥꯕꯤꯔꯝꯕ ꯑꯇꯣꯞꯄ ꯍꯤꯗꯥꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯤꯊꯛꯇꯨꯅ ꯌꯦꯡꯅꯔꯝꯃꯤ ꯑꯍꯤꯡ ꯍꯧꯈ꯭ꯔꯕ ꯅꯣꯡꯉꯥꯟꯕꯗ ꯑꯅꯥꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯨꯡꯐ ꯐꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯈꯨꯟꯖꯥꯁꯤꯡꯅ ꯈꯟꯅꯔꯝꯃꯤ ꯍꯤꯗꯥꯛ ꯑꯁꯤꯕꯨ ꯁꯦꯝꯕꯤꯔꯝꯕ ꯃꯤꯑꯣꯏ ꯑꯗꯨ ꯏꯆꯝ ꯆꯝꯕꯗꯤ ꯅꯠꯇꯦꯀꯣ ꯃꯁꯤ ꯄꯨꯝꯅꯃꯛ ꯀꯣꯔꯤꯒꯤ ꯃꯪꯇꯥꯛ ꯑꯃꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯌꯦꯛꯅꯕ ꯄꯨꯝꯕ ꯑꯃꯠꯇ ꯂꯩꯍꯜꯂꯝꯗꯦ ꯍꯤꯗꯥꯛ ꯑꯗꯨꯒꯤ ꯃꯌꯥꯏꯅ ꯈꯨꯜ ꯑꯁꯤꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯝꯗꯕ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛꯁꯤꯡꯁꯨ ꯋꯥꯈꯜ ꯂꯣꯏꯅ ꯍꯣꯡꯈꯤꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯥꯟꯈꯤꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯦꯞꯄ ꯂꯩꯇꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ